Ming Tabiru Simon Matang Kundisuan Taram Oxari Marakipao Miam the PJSF Amadi 46 Assam Rifles na Ngakshenduna Kaksing District Shero Sugno Langmoidong Sandil Kitching Sang Amadi Tangjing Kabuki Lako Sing Nasi Low Kau by Ibikitapak Zatakri Sugno Amadi Shero Wilofom Sing District Police Amadi BSF Personnel Sing Ngakshenduna Low Missing Low Suki Langmoidong Amadi Chandel Kitching Sang Dana Kaksing District Police BSF Amadi 46 Assam Rifle Ge Kangbuna Duga Tangjing Kabuk area Dana Kaksing Police Amadi BSF Sing Ngaksen Ki Tarahum Dushuba Prajapita Brahmakumari Ishoriya Vishwavidyalaya ki Anova branch ama Oinam Bazar Irengbam Lambi Changphamda Vidyalaya asigi state branch in charge Nilima Behenjina ngasi hangdokre branch hangdokpagi tharomga mailena Vidyalaya asida numit 8 nigi lemne pigadaba training course amasu hawdokhi amadi miyoi kayada matau karamna stress hantangani haibena chingba takpi tambiki Vidyalaya asigi branch office hangdokpaga mailena Nilima Behenjina phongdorakpada Manipurda thoklibairang asina maram oiraga miyoi kaya amadi ka hena stress anxiety hengalakpa asina society da problem kaya ama ohelakliba si hanthana bapandamda oinam circle gi branch asi hangdokpani masida miyoi kuntra hena enroll tawrakle mahakna makha taraduna Jakurador dage Hajin Kiba Miyoi Taruk Adu Atubada Thadokpiu Nupi Angangda Ot Nei Haibasi Mama Singbu Ot Nei Bani Aduna Mama Singbu Kai Kumnabiba Oina Makoibu Thadokpiu Haiki Vishwavidyalaya gi Maikai dagi Aikoi Loinamak Echilena Upunamak dagi ko Akaina Makoi se Yam Nungsina Thamoi Chauna Yamna Nungsi Chanana Haidi Mi ko Mi amagi Magun Haitare Nungsi Chauba Haide Minungsi Chauba Masi Wakalda Tamaga Aikoi se Yam Tuna Tadokani Hapako Sigi Kaina Branch CD Laire Adobo Akaina Nungaitaba Tension Labor Awaba Asimam se Yam Tuna Ko Santila Haningi Tohaningi Ko Kanaba Chenaba Masi Lady Bamayam Dudi Aikoi da Karisu Kanadaba Nungaitaba Piriba Katane Hapako Jamugi MA Stadium da Chatakiba Humfunipanak Shuba Under 17 Male National School Games Judo Championship da Sarugyakiba Manipuri Sanaroi Sing ngasi Impal yaurakre Sanaroi Sing ngasi Impal International Airport ta hek thongbaga miyam taramna oki championship adogi 60 kg category da yumnam yuhen bana gold medal 81 kg da Huidrom Benina silver medal amadi 90 kg da Ki Bishona na bronze medal lokibani Manipur ki team adubu luching liba course A Surjit na championship asibu sinlang liba singna michang mikhai naidana chatharam labadi Manipur na overall team champion oiba ngamlumgada bani haina pendaba phongdokhi Manipur ki sanaroi singi marakta sanaroi ama sokpadagi medal loba ngamkhitaba amadi michang mikhai naiba thawna humsuba runners up tadna lehauki bani hairi Haidi school games moi ada silver running committee dugi karapajadaba yorpadagi apoi je dumaina medal je phangode aduga medal phangode matungina mapoi je ngam targadi apoina team champion logani habiga sa apoina tawjubani adu third runner sub all third runner sub je Punjab na ohore Punjab moyobaji moi gold amaga silver ma bronze ma adu fifth place moina apoidagi hengiba adu apoigi namu nga ama place ki sana gado juman enjoy hoidana mali sana ngamdabadagi apoi position di lor kidre aduna the journey is apoi judo catching ana exaudana apoi ingasi follow to Maraki pau pijeba matang aslo shinjari meeting tabri bisingbo kurumjari